Page asida hangzakiba wahangi pakhum chumna pibirapgidamakta Facebook ta users oina leiriba Sylvia Sanubo page asigi maikedigi angamba yamna pikpa kudol oina lupa chahumgi mana pikre. Sylvia Sanu hairiba nupimacha asigi leifamna kairak mayai likaidagini amadi mapabungi mingna Phongram Santa Maitei hairiba nupimacha asi iramdam mahikol ima langmaidong hairiba school asida sopnatagi class 1 ka tamli amadi aikoigi wahang adongi pakhum hairiba page asina hangzakiba wahang adudi garamba sahida Imphal East amadi Imphal West district semkibagi haiba wahang asida sumna pakhum pibirakpa nupimachani amadi page asigi maikaidigi tentakna thamjaningba wafamdi wahang khudikmak miyoi khudimangna khumbirakpada kaiba laijade mipum khudimmakini khanna hangjabani amadi haujiki mirolna kauramba yaba amadi khangdaba kaya yauba leiramagasu ireisa singi maratagi akhangba yaubiramagadi khumbirakpada mayamda maduna wakalausing phangani amadi haujiki mirolda kanagani khanduna pesa sida wahangsing asi thamjabani kanagumba amadi kanagumina lana khanbidanaba amadi lobidanaba page asigi maikadigi haijari amadi pakhum thambirakpa matamda page asida sangbiraga wahang adubu post toriba adugi makhada kamenda pakhum thambiraknaba ningsingjari amadi maduda sumna ahanba pakhum pirakpa miyoi aduda yamba amadi yamdaba tidana manasi pijabani amadi pijagani masina miyoi kaya amada pungning thagot pibaga loinana wakal lausing kharada oirabasu mateng pangani khanjabaga loinana thamjabani amadi ireisa khudimana video asibu yarimkhai share tobinaba haijabaga loinana punangpo khurumjari.